legendary brand Vespa was born in 1946. The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership, innovative appearance. The design was inspired by the wasp, hence the name Vespa. Adom gari macha darkar oibidra? Supnagi minute kuntragi manungda document ichang changdana Vespa madi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marol kidamak contact tawbirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Pro Kudong chaba si mangan bigano ngasi mag-contact tawbirau terms and conditions apply. Good afternoon, ELITETV test cartoon Maha Mingta Virus Amatar Moxari, Marin Simfala from a pow singi, cartoon sing the cartoonist Nakari, Fono Libakari, Wakal Kalan Habadu, Mayam the Kitan, Laboratoraga, Tamzagi Programni, Adumba test cartoon Maha. I am the Lokasage, Sanga Express key on Topani the Hariba. On Topani Hariba, a quickie cartoon to the young view. Yamna one talk labor cartoon near Duga Koi Pimuchele, Kwangda, Koi Tang, Koi Kwangche Yele, Tang Yepe. ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯤꯟꯕꯨꯟ ꯀꯤꯔꯀꯥꯟꯗ ꯃꯥꯅ ꯂꯥꯏꯗ ꯈꯣꯏꯔꯝꯖꯕꯗꯨꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯀꯠꯊꯣꯛꯈ꯭ꯔꯕ ꯑꯊꯧꯕ ꯁꯥ ꯅꯈꯣꯏꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯗꯨ ꯑꯩꯉꯣꯟꯗꯁꯨ ꯂꯩꯍꯟꯕꯤꯌꯨꯀꯣ ꯍꯥꯏꯅ ꯌꯥꯝꯅ ꯐꯖꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯀꯤ ꯑꯗꯨꯝꯕ ꯂꯥꯟꯁꯤꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯤ ꯃꯔꯨꯑꯣꯏꯅ ꯑꯊꯧꯕꯁꯤꯡꯅꯤ ꯑꯗꯨꯒ ꯑꯊꯧꯕꯤꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯊꯧꯕꯁꯤꯡ ꯍꯌꯦꯡ ꯑꯩꯈꯣꯏ ꯂꯥꯟꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯗꯕ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯇꯥꯡ 24ꯗ ꯄꯥꯡꯊꯣꯛꯀꯗꯕ ꯑꯅ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏ ꯑꯇꯣꯡꯕ ꯏꯅꯣꯠ ꯑꯃ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯃꯔꯛꯇ ꯇꯧꯕ ꯅꯠꯇꯕ ꯑꯥꯎꯠꯁꯥꯏꯗꯔ ꯃꯌꯥꯝ ꯆꯪꯁꯤꯜꯂꯒ ꯑꯦꯛꯁꯇꯔꯅꯦꯜ ꯍꯦꯟ ꯑꯃ ꯆꯪꯁꯤꯜꯂꯒ ꯌꯥꯎꯁꯤꯜꯂꯛꯑꯀꯥꯟꯗ ꯇꯧꯔꯛꯄ ꯂꯥꯟꯗꯥꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯃꯤꯟꯅꯔꯛꯄ ꯀꯥꯡꯕꯨꯁꯤꯡꯗꯗꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯋꯥꯈꯜꯁꯤ ꯈꯟꯗꯕ ꯑꯇꯣꯞꯄ ꯂꯥꯛꯄ ꯂꯨꯡꯒ꯭ꯔꯤ ꯁꯦꯠꯄ ꯃꯌꯥꯝ ꯑꯃ ꯆꯪꯉꯛꯄꯒꯤ ꯋꯥꯐꯝ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯩꯗ ꯉꯁꯥꯏ ꯑꯩꯈꯣꯏ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯃ ꯄꯤꯅꯕ ꯑꯗꯨꯒꯨꯝꯕ ꯃꯥꯅ ꯈꯣꯏꯔꯝꯖꯕ ꯍꯥꯏꯕ ꯇꯥꯏ ꯂꯥꯏꯁꯤ ꯈꯣꯏꯔꯝꯖꯔꯒ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯀꯠꯊꯣꯛꯈ꯭ꯔꯕ ꯊꯧꯕꯁꯥ ꯅꯈꯣꯏꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯗꯣ ꯑꯩꯉꯣꯟꯗꯁꯨ ꯂꯩꯍꯟꯕꯤꯌꯨꯀꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯂꯥꯟ ꯆꯠꯂꯝꯗꯥꯏꯒꯤ ꯍꯥꯏꯕ ꯇꯥꯏ ꯃꯗꯨꯗ ꯏꯊꯤꯜ ꯑꯃ ꯄꯤꯕ ꯑꯗꯨꯒ ꯌꯥꯝ ꯐꯖꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟ ꯑꯅ ꯊꯝꯖꯒꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯍꯥꯏꯔꯤꯕꯁꯤꯗ ꯃꯊꯪꯗ ꯂꯩꯔꯤꯕꯁꯤꯅ ꯑꯩꯈꯣꯏ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯂꯣꯏꯔꯦꯗꯅ ꯍꯥꯏꯕꯗꯨꯅꯤ ꯁꯤꯗ ꯑꯣꯏꯔꯤꯁꯤꯗꯩꯗ MLA ꯃꯟꯇ꯭ꯔꯤꯒꯤ ꯃꯇꯩ ꯃꯅꯥꯎꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯕꯤꯁꯤꯅ ꯍꯪꯉꯛꯄꯅꯤ ꯃꯣꯏ ꯕꯥꯕꯨꯡ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ ꯃꯣꯗꯤꯅꯥꯅ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥꯁꯤꯅ ꯈꯨꯝꯃꯛꯏ ꯀꯗꯥꯏꯗꯒꯤ ꯃꯣꯗꯤꯅꯣ ꯖꯣꯒ ꯇꯧꯕ ꯆꯠꯈꯤꯅꯕ ꯎꯅꯕꯒ ꯐꯪꯂꯛꯇ꯭ꯔꯦꯅ ꯀꯗꯥꯏꯗꯒꯤ ꯃꯣꯗꯤꯅꯣ ꯖꯣꯒ ꯇꯧꯕ ꯆꯠꯈꯤꯗꯅ ꯎꯅꯕꯒ ꯐꯪꯂꯛꯇ꯭ꯔꯦꯅ ꯍꯟꯗꯛ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ opposition party 10 like-minded opposition party, political party, and also nakanda ruling gi mayam ama mapan nama tongana chatli haiba adigi atopana pulak minister ya chatle bandu achoba issue ma tasal khoi hai tare amsu lairi bani manu nazik ngarang koi Delhi dagi sengdorokpa video footage thadorokpa mayam su ufange koi president rule thamna ba hakim leite special measure haibadi sini haidana yam sengna hairiba koi gi MLA sing aduna phongdor hom su ngasi pau che sing yaure khoi news khoi gi electronic media su yaure khoi channel su yaure ana size dani handak Modi na kari ba wafom tang phongdok taba numi yang kaini hela faw da aduga even Manipur dagi chatkiwa mayam sing amat ta unarak ta basi kari no kari behind the scene kari lerab ja no se aji toan ba section kya dagi hangara ko wafam ni adani ngasai halaka da hoi hayeng ji tang kun mari si khoi all political party ki mifam ko re amishana chidagi adugi come out number lakani kari result number lakani aduga aduda
ꯂꯩꯇꯥꯕ ꯈꯪꯒꯅꯤ ꯍꯧꯖꯤꯛꯁꯤ ꯑꯗꯨꯝ ꯃꯆꯤ ꯃꯆꯤꯗ ꯉꯔꯥꯡꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯥꯏꯔꯦꯟꯄꯣꯛꯄꯤꯗ ꯑꯗꯨꯒ ꯁꯉꯥꯏꯊꯦꯜꯗ ꯑꯗꯨꯝ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯈꯨꯠ ꯊꯣꯛꯅꯕ ꯁꯤꯕꯒꯤ ꯄꯥꯎ ꯅ꯭ꯌꯨꯁꯄꯦꯄꯔꯁꯤꯡꯗ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯈꯔ ꯑꯃꯅ 7 ꯁꯤ ꯈꯔ ꯑꯃꯅ 4 ꯁꯤ ꯈꯔ ꯑꯃꯅ 2 ꯁꯣꯛꯏ ꯈꯔ ꯑꯃꯅ 2 ꯁꯣꯛꯅꯩ ꯍꯥꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯄꯣꯔꯇꯤꯡ ꯃꯥꯅ ꯐꯪꯕ ꯃꯥꯒꯤ ꯇ꯭ꯔꯁ ꯃꯥꯒꯤ ꯊꯥꯖꯅꯕ ꯆꯪꯁꯤꯜꯂꯨꯕ ꯃꯌꯥꯝꯗꯨꯒꯤ ꯄꯥꯎ ꯑꯗꯨꯝ ꯐꯪꯕꯅꯤ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯍꯧꯖꯤꯛꯇꯤ ꯗꯦꯜꯂꯤꯗ ꯂꯣꯏ ꯂꯩꯅꯔꯤ ꯍꯌꯦꯡꯁꯤ ꯃꯤꯐꯝ ꯌꯥꯎꯒꯗꯧꯔꯤꯕꯅꯤꯅ ꯑꯗꯨ ꯍꯜꯂꯛꯑ ꯃꯇꯨꯡꯗ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯒꯗꯒꯦ ꯀꯔꯤ ꯑꯃꯨꯛ ꯇꯧꯒꯗꯒꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯁ꯭ꯇꯦꯟ ꯁꯦꯟꯇꯔꯗꯁꯨ ꯕꯤꯖꯦꯄꯤꯅꯤ ꯑꯗꯨꯒ ꯁ꯭ꯇꯦꯠꯇꯁꯨ ꯕꯤꯖꯦꯄꯤꯅꯤ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦ ꯑꯃ ꯂꯧꯕ ꯉꯝꯗ꯭ꯔꯤꯁꯤ ꯀꯩꯅꯣ ꯀꯥꯏꯁꯤ प्रजाꯁꯤꯡ ꯌꯥꯝ ꯍꯪꯅꯕ ꯑꯗꯨꯒ 2024ꯗ ꯑꯩꯈꯣꯏ MP ꯄꯥꯔꯂꯥꯃꯦꯟꯇꯔꯤ ꯏꯂꯦꯛꯁꯟꯅꯤ ꯂꯥꯛꯀꯗꯧꯔꯤꯁꯤꯅ ꯀꯗꯥꯏ ꯇꯧꯕ ꯀꯥꯏꯁꯤ ꯌꯥꯝꯅ ꯀꯣꯛ ꯁꯥꯟꯅꯕ ꯃꯌꯥꯝꯁꯤꯡꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯎꯅꯔꯤꯗꯨꯅꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ MP ꯒꯤ ꯑꯩꯈꯣꯏ ꯌꯨꯝ ꯃꯩ ꯊꯥꯈꯤꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ MLA ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯁꯤꯡꯒꯤ ꯑꯌꯥꯝꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯞꯅ ꯊꯝꯅꯩ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯏ ꯀꯗꯥꯏꯐꯥꯎ ꯆꯨꯝꯃꯤꯅꯣ ꯍꯥꯏꯕꯗꯤ ꯆꯞ ꯆꯥꯕ ꯈꯪꯗꯕꯤꯗ ꯑꯗꯨꯕꯨ ꯃꯌꯥꯝꯁꯨ ꯂꯩ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯃꯣꯗꯤ ꯎꯅꯔꯛꯇꯕꯒꯤ ꯅꯍꯥꯟꯁꯨ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟ ꯑꯃꯁꯨ ꯌꯦꯡꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯐꯣꯟ ꯂꯥꯛꯏꯅꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯌꯣꯒ ꯇꯧꯔꯒ ꯂꯩꯕꯒꯤ ꯁꯤꯟ ꯀꯥꯔꯇꯨꯟ ꯌꯥꯝ ꯐꯖꯕ ꯃꯐꯝꯁꯨ ꯑꯗꯨ ꯎꯠꯈ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯁꯨꯅꯤ ꯌꯥꯝ ꯐꯖꯔꯤꯁꯤ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ ꯎꯅꯔꯛꯄꯅꯣꯗ ꯌꯣꯒ ꯇꯧꯒꯦ ꯆꯠꯈꯤꯅ ꯎꯅꯔꯛꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯇꯝꯕ ꯃꯐꯝꯗꯨꯅꯤ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯣꯏ ꯍꯥꯏꯕꯗꯨꯅꯤ ꯕꯥꯂꯣꯍꯣꯏꯁꯤꯗ ꯎꯠꯂꯤꯕꯁꯤ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯃꯇꯩ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯏꯃꯨꯡꯒꯤ ꯃꯤꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯒ ꯑꯥꯔꯃꯤꯅ ꯂꯦꯞꯇꯨꯅ ꯌꯦꯡꯉꯒ ꯂꯩ ꯍꯥꯏꯅꯦꯅ ꯑꯗ ꯅꯨꯄꯤꯁꯤꯅ ꯍꯥꯏꯕꯅꯤ ꯑꯗꯨ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯃꯈꯣꯏ 4-5ꯅ ꯀꯥꯞꯄꯛꯄꯗꯨ ꯃꯈꯣꯏ ꯑꯥꯔꯃꯤ 100,000ꯃꯨꯛꯇꯨꯅ ꯀꯤꯗꯨꯅ ꯌꯦꯡꯕ ꯑꯣꯏꯔꯤꯅꯦꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯅꯤ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯒꯦ ꯁꯤ ꯂꯣꯏꯅ ꯈꯪꯉꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯅꯩꯅꯗ꯭ꯔꯁꯨ ꯌꯥꯔꯕꯅꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯂꯣꯏꯅ ꯈꯪꯉꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯈꯪꯉꯤ ꯀꯗꯥꯏꯗ ꯕꯪꯀꯔ ꯁꯥꯏ ꯀꯔꯤ ꯇꯧꯏ ꯍꯥꯏꯕ ꯉꯁꯤ ꯄꯥꯎꯁꯤ ꯈꯔꯗ ꯌꯥꯎꯕ ꯎꯏ ꯑꯩꯈꯣꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯂꯩꯔꯤꯕ ꯃꯐꯝ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯀꯦꯝ ꯁꯥꯖꯤꯜꯂꯒ ꯊꯝꯈ꯭ꯔꯦ ꯄꯣꯠ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯀ ꯍꯥꯏꯅ ꯋꯥꯐꯝ ꯃꯌꯥꯝꯁꯨ ꯇꯥꯕ ꯐꯪꯉꯦ ꯑꯗꯨ ꯍꯧꯖꯤꯛꯁꯤ ꯑꯗꯨꯝ ꯖꯒꯥ ꯖꯒꯥꯗꯅꯤ ꯃꯣꯏꯒꯤ ꯃꯃꯥꯡꯃꯛꯇꯗꯅꯤ ꯌꯨꯝ ꯀꯩ ꯃꯌꯥꯝ ꯃꯩ ꯊꯥꯈꯤꯕ ꯁꯥ ꯁꯟ ꯃꯌꯥꯝ ꯑꯃ ꯍꯨꯔꯥꯜꯂꯒ ꯄꯨꯈꯤꯕ ꯃꯌꯥꯝ ꯑꯃ ꯎꯔꯤꯕꯗꯣ ꯃꯣꯏ ꯃꯃꯥꯡꯃꯛꯇ ꯇꯧꯗꯕ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯍꯥꯏꯅꯤ ꯃꯤꯅ ꯑꯦꯇꯦꯛ ꯇꯧꯔꯒ ꯑꯥꯔꯃꯤꯅ ꯂꯦꯞꯇꯨꯅ ꯌꯦꯡꯉ ꯂꯩ ꯍꯥꯏꯅꯦꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯃꯈꯣꯏ 4-5ꯅ ꯀꯥꯞꯂꯛꯄꯗꯨ ꯑꯩꯈꯣꯏ ꯑꯥꯔꯃꯤ 10,000ꯃꯨꯛꯇꯨꯅ ꯀꯤꯗꯨꯅ ꯌꯦꯡꯕ ꯑꯣꯏꯔꯤꯅꯤ ꯍꯥꯏꯗꯅ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯀꯤ ꯀꯥꯔꯇꯨꯅꯤꯁꯅ ꯍꯥꯏꯗꯤ ꯀꯔꯤꯒꯤꯅꯣ ꯃꯣꯏ 4-5ꯁꯤꯅ ꯌꯥꯝꯅꯁꯨ ꯅꯠꯇꯦ ꯂꯥꯛꯏ ꯑꯗꯨꯒ ꯃꯣꯏꯅ ꯌꯦꯡꯉ ꯂꯩꯕ ꯑꯗꯒꯤ ꯔꯣꯀꯦꯠ ꯂꯣꯟꯆꯔ ꯑꯩꯈꯣꯏꯒꯤ ꯂꯦꯊ꯭ꯔꯣꯠ ꯕꯣꯝ ꯃꯥꯟꯕ ꯑꯗꯨꯒ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯑꯩꯈꯣꯏꯒꯤ ꯃꯩ ꯉꯥꯟ ꯀꯥꯞꯅꯕꯅꯤ ꯀ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯐꯣꯡꯗꯣꯛꯅꯈꯤꯕ ꯐꯪꯈꯤꯕꯒꯤ ꯋꯥꯐꯝꯁꯨ ꯂꯩꯕꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯥꯔꯃꯤꯁꯤꯡꯁꯤ ꯀꯔꯤꯝ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯂꯥꯛꯏꯁꯤꯅ ꯀꯔꯤꯝ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪꯗꯨꯅꯤ ꯃꯣꯏ 4-5 ꯇꯧꯔꯒ ꯃꯣꯏꯅ ꯀꯤꯅ ꯆꯦꯜꯂꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨꯒꯤ ꯋꯥꯍꯪꯗꯨ ꯍꯪꯕ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯤ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦꯍꯦ ꯍꯥꯏꯕꯗꯨꯅꯤ ꯅꯩꯔꯦ ꯍꯥꯏꯕ ꯄꯤꯛꯆꯔꯁꯤꯗ ꯌꯦꯡꯕꯤꯌꯨ ꯑꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣꯅꯤ ꯁꯣꯝ ꯅꯥꯀꯟꯁꯤꯗ ꯑꯩꯈꯣꯏ ꯑꯍꯜ ꯑꯃꯅ ꯍꯪꯉꯦ ꯁꯔꯀꯥꯔꯒꯤ ꯐꯤꯕꯝ ꯀꯔꯤ ꯍꯥꯏꯔꯝꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯂꯝꯕꯗꯨꯕꯣ ꯑꯗ ꯃꯥꯅ ꯍꯥꯏ ꯀꯔꯤ ꯂꯣꯟꯅꯤꯡꯉꯥꯏ ꯂꯩꯒꯦ ꯀꯩꯁꯨ ꯂꯩꯇꯦ ꯃꯔꯝꯁꯨ ꯇꯥꯟꯅꯔꯤꯗꯨꯇꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇ ꯀꯔꯤꯃꯠꯇ ꯑꯩꯈꯣꯏ ꯋꯥ ꯃꯆꯦꯠ ꯑꯃꯐꯥꯎ ꯉꯥꯡꯕ ꯉꯝꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯝ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯄꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕꯗꯨ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯗ 355 355ꯗꯤ ꯆꯠꯅꯗꯦ ꯍꯥꯏꯕꯒꯤ ꯏꯁꯨ ꯂꯩ ꯑꯗꯨꯒ ꯃꯔꯛ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯦꯗꯚꯥꯏꯖꯔꯤ ꯇꯨ ꯁꯦꯝ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯤ ꯇꯨ ꯁꯦꯝ ꯑꯩꯈꯣꯏꯒꯤ ꯀꯨꯜꯗꯤꯞ ꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃ ꯀꯥꯜꯂꯒ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯔꯤꯄꯣꯔꯠ ꯄꯤꯔꯝꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯗ ꯄꯤꯕꯁꯨ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯐꯖꯕ ꯄꯤꯛꯆꯔꯁꯤ ꯑꯗꯨꯝ ꯌꯦꯡꯉꯦ ꯁꯛꯇꯝꯁꯤ ꯀꯅꯥ ꯀꯅꯥꯒꯤꯅꯣ ꯎꯕ ꯐꯪꯉꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯐꯤꯕꯝꯗꯨ ꯁꯨꯃꯥꯏꯅ ꯂꯩ ꯁꯔꯀꯥꯔꯒꯤ ꯐꯤꯕꯝ ꯀꯔꯤ ꯍꯥꯏꯔꯝꯕꯒꯦ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯂꯝꯕꯗꯨꯕꯨ ꯍꯥꯏ ꯀꯥꯟꯗ ꯁꯔꯀꯥꯔꯁꯤ ꯑꯩꯈꯣꯏꯁꯦ PR ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯑꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯦ ꯁꯤꯟꯒꯗ꯭ꯔꯥ ꯁꯤꯜꯂꯣꯏꯗ꯭ꯔꯥ ꯀꯥꯏꯕꯒꯤ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯂꯩꯅꯕꯗꯨꯅꯤ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯅꯤ ꯃꯥꯅ ꯍꯥꯏꯗꯨꯅꯦ ꯑꯩꯅ ꯂꯣꯟꯅꯤꯡꯉꯥꯏꯁꯨ ꯀꯩꯁꯨ ꯂꯩꯇꯦ ꯃꯔꯝꯁꯨ ꯇꯥꯟꯅꯔꯤꯗꯨꯇꯅꯤꯅ ꯍꯧꯖꯤꯛꯀꯤ ꯁꯦꯝꯅ ꯐꯣꯡꯗꯣꯛꯄꯒꯤ ꯄꯤꯛꯆꯔꯗꯨꯅꯤ ꯎꯠꯂꯤꯁꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜ ꯐ꯭ꯔꯥꯏꯗꯦ ꯐꯟ ꯑꯗꯨꯅ ꯁꯤꯗ MLAꯁꯦ ꯈꯨꯠ ꯅꯣꯖꯣꯔ ꯇꯧꯔꯒ ꯂꯩꯔꯦ ꯇꯨꯄꯤ ꯎꯞꯄꯒ ꯑꯗꯨꯒ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯂꯩꯔꯤꯕꯁꯤ ꯁ꯭ꯇꯣꯞ ꯚꯥꯏꯑꯣꯂꯦꯟꯁ ꯇꯦꯔꯣꯔꯤꯖꯝ ꯁꯤꯗ ꯑꯍꯜ ꯑꯃꯒ ꯅꯍꯥ ꯑꯃꯒ ꯑꯗꯨ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯦ ꯄꯨꯄꯨ why he is not saying anything related to vote election ꯄꯨꯄꯨ ꯃꯥꯅ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯚꯣꯠꯀ ꯃꯔꯤ ꯂꯩꯅꯕ ꯃꯐꯝ ꯑꯃꯇ ꯍꯥꯏꯁꯤ ꯀꯩꯒꯤꯅꯣ he should be begging for vote instead ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯚꯣꯠꯀꯤꯗꯃꯛꯇ ꯅꯤꯒꯗꯕꯅꯦꯅ ꯇꯧꯔꯛꯄ ꯐꯤꯕꯝꯗꯨꯗ ꯑꯉꯥꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯛꯇ꯭ꯔꯦ ꯆꯥꯟꯅꯗ꯭ꯔꯦ ꯀ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯁ꯭ꯇꯣꯞ ꯚꯥꯏꯑꯣꯂꯦꯟꯁ ꯇꯦꯔꯣꯔꯤꯖꯝ ꯀꯥꯏꯅ ꯄꯨꯔꯛꯄꯗꯣ ꯑꯉꯥꯡꯁꯤꯅ ꯎꯔꯀꯥꯟꯗ ꯃꯥꯗꯤ ꯚꯣꯠ ꯅꯤꯒꯗꯕꯅꯤ ꯀꯩꯅꯣ ꯃꯥꯅ ꯁꯤꯗ ꯆꯪꯁꯤꯜꯂꯤꯕ ꯁ꯭ꯇꯣꯞ ꯇꯦꯔꯣꯔꯤꯖꯝ ꯁ꯭ꯇꯣꯞ ꯚꯥꯏꯑꯣꯂꯦꯟꯁ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯀꯥꯏꯅ ꯑꯉꯥꯡꯗꯨꯅ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯉꯁꯥꯏ ꯃꯥꯏ ꯃꯄꯨꯁꯤꯗ ꯑꯃꯒꯤ ꯒ꯭ꯔꯥꯟꯐꯥꯗꯔ ꯄꯨꯄꯨꯁꯤꯗ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯉꯥꯡꯐꯧꯒꯤ ꯃꯤꯠꯌꯦꯡꯗ ꯈꯟꯂꯛꯄ ꯃꯌꯥꯝꯗꯨ
ꯑꯉꯥꯡꯁꯤꯡꯅꯕꯨ ꯀꯔꯤ ꯈꯜꯂꯤꯒ ꯍꯥꯏꯗꯨ ꯁꯤꯗ ꯗꯤꯄꯤꯛ ꯇꯧꯅꯕ ꯍꯣꯠꯅꯕ ꯔꯤꯚꯤꯜ ꯇꯧꯅꯕ ꯍꯣꯠꯅꯕ ꯌꯥꯝ ꯐꯖꯕ ꯑꯗꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯐ꯭ꯔꯥꯏꯗꯦ ꯐꯟ ꯑꯁꯤ ꯐꯖꯕ ꯑꯗꯨꯝ ꯀꯥꯔꯇꯨꯟꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯦꯜꯂꯞꯅ ꯊꯝꯖꯕ ꯑꯩꯈꯣꯏ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟ ELITETVꯒꯤ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯝ ꯉꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝꯁꯨ ꯐꯤꯗꯕꯦꯛ ꯁꯦꯁꯟ ꯑꯗꯨꯝ ꯄꯤꯕꯤꯔꯣ ꯀꯃꯥꯏꯅ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯐꯖꯒꯗꯒꯦ ꯍꯥꯏꯕꯗꯨ ꯍꯦꯟꯅ ꯃꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯗꯕ ꯌꯥꯊꯪ ꯄꯤꯅꯕꯤꯁꯤ The legendary brand Vespa was born in 1946. The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership, innovative appearance. The design was inspired by the wasp, hence the name Vespa. Adom gari macha darkar oibidra? Supnagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marol kidamak contact tawbirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangay Pro Kudong Chaba si Mangan Bigano ngasi mag-contact tawbirau terms and conditions apply.